ꯇꯣꯉꯥꯟꯕ ꯏ-ꯄꯥꯎ ꯈꯔ ꯃꯌꯥꯝꯗ ꯑꯞꯗꯦꯠ ꯄꯤꯖꯔꯛꯀꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕ ꯑꯞꯗꯦꯠꯇ ꯑꯥꯙꯥꯔ ꯑꯃꯁꯨꯡ ꯄꯥꯟ ꯀꯥꯔꯗꯅ ꯁꯤꯇꯤꯖꯦꯟꯁꯤꯞ ꯑꯣꯏ ꯍꯥꯏꯕꯒꯤ ꯄ꯭ꯔꯨꯐ ꯑꯣꯏꯕ ꯌꯥꯔꯔꯣꯏ꯫ ꯅꯣꯔꯊ ꯏꯁ ꯌꯥꯎꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯐꯝ ꯀꯌꯥꯗ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯂꯦꯞꯇꯅ ꯆꯪꯁꯤꯜꯂꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯍꯥꯟꯅꯗꯤ ꯑꯥꯙꯥꯔ ꯀꯥꯔꯗ ꯑꯃꯁꯨꯡ ꯄꯥꯟ ꯀꯥꯔꯗꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯤꯇꯤꯖꯦꯟ ꯑꯃꯅꯤ ꯍꯥꯏꯅ ꯁꯛ ꯇꯥꯛꯄ ꯌꯥꯔꯝꯕꯗꯨ ꯃꯈꯥ ꯇꯥꯅ ꯆꯠꯅꯔꯔꯣꯏ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯕꯔꯊ ꯁꯥꯔꯇꯤꯐꯤꯀꯦꯠ, ꯗꯣꯃꯤꯁꯥꯏꯜ ꯑꯃꯁꯨꯡ ꯏꯟꯗꯤꯌꯟ ꯄꯥꯁꯄꯣꯔꯠꯅ ꯑꯣꯏꯔꯒꯅꯤ ꯍꯥꯏꯅ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯀꯤ ꯄꯥꯎ ꯑꯃꯅ ꯍꯥꯏꯔꯦ꯫ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯅ ꯂꯩꯕꯥꯛ ꯑꯁꯤꯅ ꯑꯌꯥꯝꯕ ꯑꯥꯙꯥꯔ ꯀꯥꯔꯗ ꯑꯃꯁꯨꯡ ꯄꯥꯟ ꯀꯥꯔꯗ ꯑꯁꯤ ꯑꯥꯏꯗꯦꯟꯇꯤꯐꯤꯀꯦꯁꯟ ꯗꯣꯀꯨꯃꯦꯟꯠ ꯑꯣꯏꯅ ꯑꯌꯥꯝꯕ ꯁꯤꯖꯤꯟꯅꯩ, ꯑꯗꯨꯕꯨ ꯑꯅꯧꯕ ꯁꯤꯁꯇꯦꯝ ꯑꯁꯤꯒꯤ ꯃꯈꯥꯗ ꯑꯥꯙꯥꯔ ꯑꯃꯁꯨꯡ ꯄꯥꯟ ꯀꯥꯔꯗꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯕꯗꯨꯒꯤ ꯄ꯭ꯔꯃꯥꯟ ꯑꯣꯏꯕ ꯌꯥꯔꯔꯣꯏ꯫ ꯑꯥꯙꯥꯔ ꯑꯁꯤ ꯃꯤꯑꯣꯏ ꯑꯗꯨ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯕ ꯈꯪꯅꯕꯒꯤꯗꯃꯛ ꯁꯤꯇꯤꯖꯦꯟꯁꯤꯞ ꯀꯥꯔꯗ ꯑꯃꯗꯤ ꯅꯠꯇꯦ꯫ ꯄꯥꯟ ꯀꯥꯔꯗ ꯑꯁꯤꯅ ꯇꯦꯛꯁꯀ ꯃꯔꯤ ꯂꯩꯅꯕꯁꯤꯡꯒꯤꯅꯤ꯫ ꯀꯥꯔꯗ ꯑꯁꯤ ꯐꯣꯔꯦꯅꯔꯁꯤꯡꯁꯨ ꯏꯁꯨ ꯇꯧꯕꯁꯨ ꯌꯥꯏ꯫ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯅꯧꯕ ꯆꯠꯅ ꯀꯥꯡꯂꯣꯟ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯆꯪꯁꯤꯜꯂꯛꯄ ꯌꯥꯎꯅ ꯄꯨꯂꯤꯁ ꯅꯠꯇꯕ ꯒꯚꯔꯟꯃꯦꯟꯠꯀꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯗ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯆꯞ ꯆꯥꯅ ꯏꯟꯗꯤꯌꯟ ꯁꯤꯇꯤꯖꯦꯟ ꯂꯣ ꯍꯥꯏꯕꯗꯨ ꯈꯪꯅꯕꯒꯤꯗꯃꯛ ꯂꯧꯈꯠꯂꯛꯄꯅꯤ꯫ ꯈꯣꯡꯊꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯒꯚꯔꯟꯃꯦꯟꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡ ꯑꯃꯁꯨꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯁꯤꯡꯗ ꯑꯥꯙꯥꯔ ꯀꯥꯔꯗ ꯑꯃꯁꯨꯡ ꯄꯥꯟ ꯀꯥꯔꯗ ꯑꯁꯤ ꯁꯤꯇꯤꯖꯦꯟꯁꯤꯞ ꯄ꯭ꯔꯨꯐ ꯑꯣꯏꯕ ꯌꯥꯗꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯃꯁꯨꯡ ꯑꯇꯩ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯗꯁꯨ ꯋꯥꯐꯝ ꯑꯁꯤ ꯉꯥꯛꯅ ꯆꯠꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒꯤ ꯃꯔꯛꯇ ꯋꯥꯐꯝ ꯑꯁꯤ ꯉꯥꯛꯅ ꯆꯠꯇꯕ ꯌꯥꯎꯔꯕꯗꯤ ꯗꯤꯁꯤꯄ꯭ꯂꯤꯅꯔꯤ ꯑꯦꯛꯁꯟ ꯂꯧꯈꯠꯂꯒꯅꯤ꯫ ꯗꯣꯃꯤꯁꯥꯏꯜ ꯕꯔꯊ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯁꯤꯗꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯃꯁꯨꯡ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤꯗ ꯏꯁꯨ ꯇꯧꯕ ꯀꯥꯔꯗ ꯑꯃ ꯑꯣꯏꯕ, ꯑꯗꯨꯒ ꯏꯟꯗꯤꯌꯟ ꯄꯥꯁꯄꯣꯔꯠ ꯑꯁꯤꯁꯨ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟꯗꯁꯤꯡ ꯑꯃꯁꯨꯡ ꯅꯦꯁꯅꯦꯂꯤꯇꯤꯁꯤꯡ ꯑꯗꯨꯕꯨ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯅꯤꯡꯊꯤꯅ ꯆꯦꯛ ꯇꯧꯔꯒ ꯄꯤꯕ ꯑꯣꯏꯕꯅ ꯗꯣꯀꯨꯃꯦꯟꯠ ꯑꯅꯤ ꯑꯁꯤ ꯁꯤꯇꯤꯖꯦꯟꯁꯤꯞ ꯄ꯭ꯔꯨꯐ ꯇꯧꯕꯒꯤ ꯗꯣꯀꯨꯃꯦꯟꯠ ꯑꯣꯏꯅ ꯁꯤꯖꯤꯟꯅꯅꯕ ꯑꯌꯥꯕ ꯑꯗꯨ ꯄꯤꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯗꯣꯀꯨꯃꯦꯟꯠꯁꯤꯡ ꯑꯁꯤꯗ ꯚꯣꯇꯔ ꯀꯥꯔꯗ ꯑꯃꯗꯤ ꯔꯦꯁꯟ ꯀꯥꯔꯗꯅꯆꯤꯡꯕꯁꯤꯡ ꯁꯄꯣꯔꯠ ꯗꯣꯀꯨꯃꯦꯟꯠ ꯑꯣꯏꯅ ꯀ꯭ꯂꯦꯝ ꯇꯧꯕ ꯌꯥꯏ, ꯑꯗꯨꯕꯨ ꯚꯣꯇꯔ ꯀꯥꯔꯗ ꯑꯃꯁꯨꯡ ꯔꯦꯁꯟ ꯀꯥꯔꯗ ꯑꯅꯤ ꯑꯁꯤꯁꯨ ꯁꯤꯇꯤꯖꯦꯟꯁꯤꯞꯀꯤ ꯄ꯭ꯔꯨꯐ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯃꯗꯤ ꯑꯣꯏꯕ ꯌꯥꯔꯣꯏ꯫ ꯑꯅꯧꯕ ꯔꯨꯜ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟꯕ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞꯁꯤꯡꯗ ꯆꯥꯎꯅ ꯆꯩꯊꯦꯡ ꯄꯤꯔꯒꯅꯤ, ꯃꯔꯨꯑꯣꯏꯅ ꯒꯚꯔꯟꯃꯦꯟꯠ ꯖꯣꯕ ꯅꯠꯇ꯭ꯔꯒ ꯒꯚꯔꯟꯃꯦꯟꯠꯅ ꯄꯤꯔꯤꯕ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ, ꯏꯟꯗꯤꯌꯟ ꯄꯥꯁꯄꯣꯔꯠꯀꯤꯗꯃꯛ ꯄꯨꯂꯤꯁ ꯚꯦꯔꯤꯐꯤꯀꯦꯁꯟ, ꯅꯣꯡꯃꯩ ꯂꯥꯏꯁꯦꯟꯁ, ꯇꯦꯅꯥꯟꯠ ꯚꯦꯔꯤꯐꯤꯀꯦꯁꯟ, ꯏꯟꯇꯔꯅꯦꯁꯅꯦꯜ ꯁ꯭ꯀꯣꯂꯔꯁꯤꯞ ꯅꯠꯇ꯭ꯔꯒ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯋꯥꯡꯃꯗ ꯃꯍꯩ-ꯃꯁꯤꯡ ꯇꯝꯅꯕ ꯃꯍꯩꯔꯣꯏꯁꯤꯡꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯅꯆꯤꯡꯕꯗ ꯍꯥꯏꯔꯤꯕ ꯗꯣꯀꯨꯃꯦꯟꯠꯁꯤꯡ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯤꯇꯤꯖꯦꯟꯁꯤꯞ ꯑꯃꯅꯤ ꯍꯥꯏꯕꯗꯨ ꯄ꯭ꯔꯨꯐ ꯑꯣꯏꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯗꯣꯀꯨꯃꯦꯟꯠ ꯑꯅꯤ ꯑꯁꯤ ꯌꯥꯎꯗꯕ ꯇꯥꯔꯕꯗꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯗꯨ ꯔꯤꯖꯦꯛ ꯇꯧꯕ ꯌꯥꯎꯅ ꯄꯨꯂꯤꯁ ꯚꯦꯔꯤꯐꯤꯀꯦꯁꯟ ꯀ꯭ꯂꯤꯌꯔ ꯇꯧꯕ ꯌꯥꯔꯔꯣꯏ꯫ ꯒꯚꯔꯟꯃꯦꯟꯠ ꯁ꯭ꯀꯤꯝꯁꯤꯡ ꯑꯃꯁꯨꯡ ꯄꯥꯁꯄꯣꯔꯠ ꯄ꯭ꯔꯣꯁꯦꯁꯅꯆꯤꯡꯕꯗꯁꯨ ꯃꯇꯝ ꯊꯤꯟꯊꯕꯇ ꯅꯠꯇꯅ ꯂꯤꯒꯦꯜ ꯑꯦꯛꯁꯟ ꯃꯥꯌꯣꯛꯅꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗ ꯒꯥꯔꯤ ꯍꯨꯔꯥꯟꯕ ꯑꯃ ꯅꯣꯡꯃꯩ ꯂꯂꯣꯟꯕ ꯑꯃ ꯐꯥꯔꯦ꯫ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨꯅ ꯀꯥꯔ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯃ ꯒꯥꯔꯤꯒ ꯀꯣꯟꯅꯅ ꯉꯔꯥꯡ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯤꯂꯣꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯖꯃꯥ ꯃꯁꯖꯤꯗ ꯑꯦꯔꯤꯌꯥꯗꯒꯤ ꯐꯥꯔꯦ ꯍꯥꯏꯔꯦ꯫ ꯄꯨꯂꯤꯁꯀꯤ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯥꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯃꯃꯤꯡ ꯆꯣꯡꯊꯥꯝ ꯏꯕꯨꯡꯉꯣ ꯁꯤꯡꯍ, ꯆꯍꯤ 20 ꯀꯧꯏ, ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯂꯝꯕꯣꯏ ꯈꯣꯡꯅꯥꯡꯈꯣꯡꯗꯒꯤꯅꯤ꯫ ꯃꯤꯑꯣꯏ ꯑꯁꯤꯅ ꯊꯥꯡꯃꯩꯕꯟ ꯑꯦꯔꯤꯌꯥꯗꯒꯤ ꯃꯥꯔꯨꯇꯤ ꯋꯥꯒꯣꯟ ꯀꯥꯔ ꯑꯃ ꯍꯨꯔꯥꯟꯗꯨꯅ ꯄꯨꯈ꯭ꯔꯕ ꯃꯇꯨꯡꯗ ꯒꯥꯔꯤ ꯑꯁꯤꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯄꯗ ꯂꯤꯂꯣꯡꯗ ꯐꯥꯕꯅꯤ ꯍꯥꯏꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯏꯝꯐꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯦꯁ ꯑꯃ ꯂꯧꯈꯠꯇꯨꯅ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯦ꯫ ꯑꯃꯔꯣꯝꯗ ꯑꯥꯏꯟꯒꯤ ꯋꯥꯡꯃꯗ ꯈꯨꯠꯂꯥꯏ ꯂꯂꯣꯟꯕ ꯃꯤꯑꯣꯏ ꯑꯃꯁꯨ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨꯅ ꯉꯔꯥꯡ ꯏꯝꯐꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯆꯤꯡꯃꯩꯔꯣꯡ ꯕꯖꯥꯔ ꯏꯟꯗꯤꯌꯥꯟ ꯁꯣꯄꯤꯡ ꯃꯣꯜ ꯃꯌꯥꯗꯒꯤ ꯃꯤꯑꯣꯏ ꯑꯃ ꯐꯥꯔꯦ ꯍꯥꯏꯔꯦ꯫ ꯐꯥꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯃꯃꯤꯡ ꯀꯣꯟꯁꯝ ꯔꯣꯃꯤꯌꯣ ꯁꯤꯡꯍ, ꯆꯍꯤ 50 ꯀꯧꯏ, ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯣꯝꯕꯨꯡ ꯃꯅꯤ ꯌꯥꯏꯁ꯭ꯀꯨꯜꯗꯒꯤꯅꯤ ꯍꯥꯏꯔꯦ꯫ ꯃꯤꯑꯣꯏ ꯑꯁꯤꯗꯒꯤ ꯃꯦꯒꯥꯖꯤꯟꯒ ꯀꯣꯟꯅꯅ 9mm ꯄꯤꯁꯇꯣꯜ ꯑꯃ, ꯂꯣꯏꯅꯅ ꯃꯔꯨ 10, ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯃ, ꯁꯦꯜ ꯑꯣꯏꯅ ꯂꯨꯄꯥ 350 ꯑꯃꯗꯤ ꯑꯥꯏ ꯀꯥꯔꯗ ꯑꯃ ꯔꯤꯀꯣꯚꯔ ꯇꯧꯕ ꯉꯝꯂꯦ ꯍꯥꯏꯔꯦ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗ ꯃꯤꯑꯣꯏ ꯂꯥꯈ ꯍꯦꯟꯕꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯀꯣꯀꯣꯃꯤꯅ ꯁꯤꯟꯕ ꯃꯅꯤꯄꯨꯔ ꯄꯤꯄꯜꯁ ꯀꯟꯚꯦꯟꯁꯟ ꯑꯣꯟ 2 ꯏꯌꯔ ꯑꯣꯐ ꯃꯅꯤꯄꯨꯔ ꯀ꯭ꯔꯥꯏꯁꯤꯁ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯇꯨꯅ ꯋꯥꯔꯦꯞ ꯀꯌꯥ ꯂꯧꯈ꯭ꯔꯦ꯫ ꯏꯪ ꯀꯨꯝꯖꯥ 2023ꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯅ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯧꯔꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤ ꯆꯍꯤ 2 ꯃꯄꯨꯡ ꯐꯥꯔꯛꯄꯒ ꯂꯣꯏꯅꯅ ꯅꯨꯃꯤꯠ ꯑꯁꯤꯕꯨ ꯅꯤꯡꯁꯤꯡꯂꯗꯨꯅ ꯉꯁꯤ ꯃꯦ 3ꯕꯨ ꯀꯣꯀꯣꯃꯤꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯒꯤ ꯑꯄꯨꯟꯕ ꯃꯤꯐꯝ ꯃꯅꯤꯄꯨꯔ ꯄꯤꯄꯜꯁ ꯀꯟꯚꯦꯟꯁꯟ ꯑꯣꯟ 2 ꯏꯌꯔ ꯑꯣꯐ ꯃꯅꯤꯄꯨꯔ ꯀ꯭ꯔꯥꯏꯁꯤꯁ ꯉꯁꯤ ꯈꯨꯃꯟ ꯂꯝꯄꯥꯛ ꯏꯟꯗꯣꯔ ꯁ꯭ꯇꯦꯗꯤꯌꯝꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯄꯥꯔꯀꯤꯡꯒꯤ ꯁꯔꯨꯛꯇ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 12ꯗꯒꯤ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫
ngasi ki Manipur miyam ki apunba mifam asida Meoi lakh ama henbana saru yaduna mifam asi mapung phana pangthoki mifam asida miyam ki pukning ki apamba amadi thokliba thodok sing asiki maramda kupna nanarduna ngasi ki miyam ki mifam na makha ki warep sing asi lawre haina lauthoki warep sing adudi Indian government ki asoiba thausil Manipur ki wathok India government ki lofam thokpa thaudang Indian government ki aranba narrative proxy war losillu amasung proxy forcing sogatpa lepu Indian constitution na piba fundamental rights sing Manipur ki miyam da fangalu free and safe movement yahalu law thugaiba amasung anti-peace activists tawriba singi mathakta legal action lawgadabani umangak senba amasung opium poppy kani thaba thingba aranba sasinaba documents sing Seize tawgadabani National Register of Citizen NRC thabakta lokhatlu haibasini ngasigi mifam aduna tangai phadana Meoi amagi phangpham thokpa haksing phanabagi warep sing su lawki warep sing adudi mayum kaiduna lanjenariba IDP singi hak phangalu IDP singi achumba amadi pifam thokpa compensation pinabagi thorang lengana lauthou mahiro singi mahai tamjanabagi hak phanganbaga loinana thiba khangdana lekhidaba singi achumba wayal phangalu engkol lawpham sing ngak senba lomi singi wadhauriba pithoktaba senpham sing pithokpa amade laifam len sing ngak senba asine miyamna lemnakhiba warep sing adu tilliba miyam da COCOMI convener khuraijam athobana mayak sengna pathoktuna miyam punamakta tahanki loinana aroiba warep sing su lawki warep sing adudi Bharat Laingakna Himalaya singda leiriba Amarnath Kedarnath laifam sing ngak senduna apanba amata lahendana lai khurumbai haliba asigumna Manipur gi chingda leiriba ibudau Kaubru Thangjing Kungba maru yauna atai laifam len sing ngak senbagi thabak chapchana lawkhat piduna Meoi lakh kun henbana apanba amata leitana lining laison tawba yahangadabani Manipur miyam gi mihut sinduna ngasigi miyam gi mifam asina Bharat Laingakna lamdam asigi miyambu masagi citizen oina leiriba sing asigi hingnabagi hak amadi ikai khumnaba punamak phangangadabani karigumba lemnariba wafam sing asi akalnaba matam piduna khanghalakhtuna thabakta onthokhtuna thabak oina pangthok piraktaba tarabadi lamdam asigi miyamna India Laingakna mirai bire amadi nathaiduna thambire haina lawduna masagi hingjanabidama lokhatpak thopa thabak sing lokhattuna masagi right sing phangnaba paikhalakpa thabak singda India Laingakna wa amata hairakpa yaroi ngasigi mifamna lawriba warep sing asi thabakta onthokpa ngamdri phauba Manipur gi miyamna makhal amatagi yasinnaba amadi Bharat Laingakka wari sanadaba amadi taknaba natana atopa hiram amatada thabak tawdaba haiba warep lawnare ngasigi mifamna amukka hanna lepnaribadi Manipur miyam gi hingnaba hak apunbagi sakta ngakpa amadi miyam gi yainfanaba thabak tawba haibasi India Laingakki tawpham thokpa mathauni loinana tawpham thokpa thodang sing asi tawdaba atopa maram pisinduna maram amada thingjinduna amadi thaidoktuna leiba yaro haiba warep sing asisu amatu oina tiliba miyamna warep lawkhre atopa pau amada police armory khulai lising taruka kul lakhibagi manungda khulai lising manga hena recover tawre hokiba sahi 2023 gi May 3 dagi hogna state asida kuki jo amasung maite ani gi marakta thokiba kanglukki irang asigi manung channa tongan ba police armory dagi khulai lising taruka kul lakhibagi manungda khulai lising manga hena recover tawre haina police ki source amana hairi pawsina makhata na hairi bana hojik phawbada khonggal lakhiba khulai lising manga asigi manungda kharadi police armory dagi loot tawkhiba adu da yaudaba Manipur police na sizinadaba khulai sing su yauri mapung oina chahi asigi February 18 da state asida president rule lakhraba matungda khulai lising amaga satret yankai recover tawki waliba khulai sing adusu athubada recover tawnaba honari hairi mamang sahi 2024 gi September phawbada security force na punna khulai lising aniga satruka marfu mathoi recover tawkiba adugi manungda police na sizinadaba khulai kya yauri recover tawkiba khulai sing adugi marakta police armory dagi lakhiba khulai lising khulai masing lising amaga chani rom tani adubu February 18 da state asida PR lakharpa matung combined force na sing amasung tamgi mafam kayadagi nauna khulai lising amaga chatra dangkhai recover tawba ngamkhibani loinana khokhiba tha ahum rom asigi manungda security force na miyam dagi nam haduna sel khaibaga mari leinana phagat khiba Meoi
masing chanirom sure haire marisida combined force na ngara Imphal West ki lamsang police station gi manung chanba phayang makha lakai da chathakiba operation da improvised rocket ani improvised motor pompi ani helmet ahum bullet proof jacket nipan military khong tarani thoi furit taruk military t-shirt mapan military shoe taramathoi military cap ahum jungle cap ama PLA gi official party flag manga yauna atai polam kya fagat khari amaromda Thabal district ki Lilong police station gi manung chana laiba jama masjid area dagi Meoi ama thamaiban area dagi hura lakhipa maruti wagon car amaga loina na fare Meoi adugi maming na songtham ibungo sahi kun kawi Imphal West ki lamboi khona khongdagi ni haire Nasikiti matang asida video si losinjarage channel si nusibituna subscribe to sanbiyo hajari channel sida hauze viral loiba news sing khomdalaga update tawjarake thank you